मरुओइबा पाव ngasi nungthil pangthokani tawramba Delhi gi mifam hayeng pangthoklagani High Command khalakpa party leadership ta NDA MLA singna amata oina sawatkani hairi Lainaka suspension of operation sanariba lalholup singna popi thaduna leire suspension of operation ki subsab status niyam da khangalu haina Indigenous Peoples Forum Manipur Governor the General Pisin Khai Wetlands and Traditional Knowledge Celebrating Cultural Heritage Haiba Thimda State Pikhakta Wari Wetland Degi Thorom Pangthokre Budget reformers in a Northeast startup sing Sauna Mai Pakalagani Haina ex-Chief Minister na Phongdorakle Congress nadi budget asina Manipur crisis asibuna thairuga thamle Haina Maral Singh Lamgi compensation sing pithok tabagi mayokta tha sing tang mari degi taruk fawba Imphal Ukhul lambida pung 22 gi blockade ka tharagani haini Kurumzari. ISCOM Manipuri Pau Meeting Tabiriba Khwai Punamapu Taramnok Sari Hosi Pau Sandokna Pizari. BJP ki High Command na Kaurakpadagi Ngarangdagi Hauna Delhi da Khongsan Khiba Manipur gi NDA MLA Singh Delhi da Leipa Manipur Bawa Namadi Tongan Hotel Singh da Game Tawduna Lairi Manipur da Thamliba President's Rule ki Matam Lagliba Tang Tarahumdoi da expire Oiragadaba Maramna State asida Popular Government ama lingnaba honariba asida BJP gi High Command dagi Manipur gi NDA MLA Singh Delhi da ikhang khanghodana kaurakpadagi ngarangdagi huna Kukizo gi MLA Singh yauna NDA gi MLA Singh Delhi da paisina khibani adum oinamak High Command ga loina ngasi nungthil pangthokani haina tawramba apunba mifam adudi karigumba maram kharadagi hayeng nungthil pung 3 da yaithokre hiramasigi matangda Delhi da hoje ki Kem Tauduna Lairiba BJP MLA Amana Phongdorakpada ngasi nungthil pangthokani tawramba mifamadu hause sathariba parliament ki budget session gi asinba khara leibadagi yaithokpa oiramba yai hause Kukizo gi MLA Singh yauna Manipur gi NDA MLA Singh Delhi gi tongan mafam singda kem tawduna lairi adum oinamak hayeng BJP gi High Command ga famina gadaba mifamasigi mangoinana NDA MLA Singh gi oiba mifama mafamduna apunba warep ama lawminabadi laite Wafam punamak hayeng famgadaba mifamda khanagadabani loinana Manipurda anauba popular government ama semnabagidamagta High Command BJP ki leadership ama khalakpada NDA gi MLA Singna amata oina sagatpagi wafam dilai hairi India lainga ka suspension of operation satnaduna leiriba Lalholup Singh Lamdamasigi Chingi Mafam Ayambada Popi Thaduna Leire Maramaduna suspension of operation ki oiba subsaba status ama miyamda khangal laknaba haiduna Indigenous Peoples Forum Manipurna Governor ki mafam da Cyril Pisin Kre Hiramasiga Mari Lainana Foothills Naga Coordinating Committee FNCC yauna Manipur Press Club ta pangthokiba paugi mifam amada Indigenous Peoples Forum Manipur ki Chief Advisor Asang Kasarna haikibada Lamdamasibu tangdu laitana lainabagidamak suspension of operation asi jatna hankiba ama oina lawi masina lebaga sida tangdu laitaba ama oirakpagi mahut suspension of operation sanaduna laiba singasina lamdamasigi miyamda onsinduna akiya khangpibaga loinana lamdamasigi chingi mafam kyada popi thabagi thabaksu kanna chatharakli masigumba thawong singasina lamdamasigi yalhomi oiriba singda aduki mati akaiba piraklibani Maru oina suspension of operation sanabagi matamasi haukiba kumjali singani kun mangada loi krabani
अदुबु इंडिया लेंगा का सस्पेंशन ऑफ ऑपरेशन असि करम फिवम द लेरी हाइबसी मियामना मयक सेंग खंग ngamdribani maram aduna sigumba chamam nava kaya asi kokhan nava hojikki सस्पेंशन ऑफ ऑपरेशन के ओइबा स्टेटस असि मियाम दा खंगलु हाइदुना इंडिया के होम मिनिस्टर अमित शाह अमदी मणिपुर की गवर्नर दसु मेमोरेंडम असिंग असि पिसिनखिबने लोइनना नागा ताबा मफम सिंह दा सस्पेंशन ऑफ ऑपरेशन की कैंप सिंह थमजिल्लिबा असि चटनबा यारोय हाइना महाक मखा ताखी प्रजा पब्लिक पीगदबनी सू थम्बसे सपोर्ट तवे पीस पुरक्निंगाई पीस लेनिंगाई स्टेट पुनमक अफबदुदी लोइना सपोर्ट तौगनी सपोर्ट तवे सूगी मसिंगजे कया लेब्रा हाइबसो अखोय खंगदे यामना हेंगतबा मोंग तौरगा मणिपुर चिनाव नागा सिंगी मरक्ता इंडिजिनस पीपल सिंगी मरक्ता फुट हिल्स की एरिया खरादा यामना होजिक अखोयदा थ्रेट चाउना लेबा अकी अखंग फहोलिबा पामदबा थोकलिबा मयाम पुनमक्से गाड़ी चटपता लुटपाट खरा तौबा अदुगा मीगी लमदा खुंदा नागा एरिया सिंगा एता इंक्रोस तौरगा कॉपी मयाम थादना खोतना होजिक मै थाए थादे हैना तौबा पुनमगसे अखोय पार्टिकुलर ओइना हाइनिंगदे अदुबु मसे सु हाइरिबा एग्रीमेंट असिगी मरमना ओइरगा पुनमगसे अखोय चौथोकलगा थोखिबदगी ngasi मणिपुरदा यामना अकाइबा अमा अखोयदा पिबिरे हाइबगी तमकता अखोयना यूनियन होम मिनिस्टर अमित शाह जीदा अदुगा गवर्नर ऑफ मणिपुर दा सही खुदिंगे फेब्रुआरी की तांग अनिदा मालेम पुमदा पांगथोकनरिबा वर्ल्ड वेटलैंड डे की थौरंग से स्टेट की थाकता डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज समदि मणिपुर स्टेट वेटलैंड्स अथॉरिटी का पुना खुसमना दुनंगा से अयुब इम्फाल ईस्ट डिस्ट्रिक्ट की यारलपाकता पांगथोखरे थौरम की चीफ गेस्ट की वरोल पीरदुना अरुण कुमार सिन्हा प्रिंसिपल सेक्रेटरी फॉरेस्ट एनवायरनमेंट एंड क्लाइमेट चेंज गवर्नमेंट ऑफ मणिपुर फोंदोखिबदा इंग 1994 ईरान की रमसार पांगथोखिबा कन्वेंशन ऑन वेटलैंड फेब्रुआरी की तांग अनि असि वर्ल्ड वेटलैंड डे हाइना मार्क तौदुना ऑब्जर्वेशन पांगथोकनबा वरेप लौखी हंदक सही की ओइना वर्ल्ड वेटलैंड ऑब्जर्वेशन असि थीम असि वेटलैंड्स एंड ट्रेडिशनल नॉलेज सेलिब्रेटिंग कल्चरल हेरिटेज हाइना थोंदुना एखोइगी लेजरिबा पातसिंग असि कम्युनिटी सिंग असि कल्चरल ट्रेडिशन सिंग लेनरिबा मरी सिंग उथोकपनि हाइखे इंडिया ना इंग 1994 ईरान की रमसार पांगथोखिबा कन्वेंशन ऑन वेटलैंड असिदा सिग्नेटरी ओइना 1994 यावखिबा असि यामना चाउथोकसनिंगाइनी इंडिया के स्टेट 13 अमसुंग यूनियन टेरिटोरी सिंगदा रमसार साइट ओइना सखंगलबा वेटलैंड हाइबदी पाट 43 मसक खंगबा ngamkhre masida manipur gi loktak pat su yauri manipur gi yelho furup singna maihorol dagi leiraklaba pat sing asibu ikai khumnaba uttuna pat sing asida hauriba amadi fangliba mana masing asina hidak oina sizina batanatana chinjak oina su pupiduna lakhiba asina pat amasung community singi marakta nungi oiba islam laihanduna lakli haiki magna hai Manipur State Wetlands Authority is the Wetlands Conservation and Management Rules 2017 gi matung ina Lisingani Gatara Nipana Linkhatkibani The Directorate of Environment and Climate Change Nodal Office Oina Laiduna Amadi Secretariat Namasigi Maruiba Authority Oiri Haike Magna Hai Manipurasi Pat Sing Ngak Senduna Thambada Achoba Thodang Loba State Ama Oiri Manipuri Oina Space Application Center Ahmedabad na Ground Trotting Tauba Matamda Wetland at last Lisingani Kunma Thoigi Matung Ina Punna Wetland Samaga Kuntrani Thoi Lei Haiba Khangbangam Lei Aduga Manipur gi Remote Sensing Application Center nasu Wetland Marifudraga Kapigani Humpudraga Mathoi gi boundaries sing khangdok pasungam khre hairi masi mathakta Manipur gi Wetland kunhundoi gi details sing documentation tauba haukibaga loinana Wetland ahum itok sing part Uttara part amasung awai thau draft notification tauduna e-gazette of Manipur da officially oina notified taukhre haiki maruoiba Wetland singda Aquatic Ecosystem Conservation Taunabagidamang Integrated Management Plan Sing Itok Sing Infal East Uttarapat Bisnupur Amadi Waithau spanning Infal East and Thawal District Nizaming Wetland in Kangpokpi District Amadi the only Ramsar site of Manipur Loktak Lake in Bisnupur District Sing Asida Paikak Pa Haukre Haina Mahakna Fungdoki Ngasigi Thoramaduda Dr. K. Samungo Singh Chairperson MSWA Dr. Silas Kumar Saurasia Commissioner Government of Manipur Hungyo Warsang Secretary PS EDI PR Tourism
Dr. T. Braja Kumar Singh, Director, Environment and Climate Change, Government of Manipur Singh Susaruk Yaduna, Das the Lengsin Key. In Manipur, we have been proactive in wetland conservation. Ground truthing of 132 wetlands was recently conducted as per the Wetland Act Atlas 2021 by the Space Application Center in Ahmedabad. We have also delineated the boundaries of 71 wetlands in collaboration with Manipur Remote Sensing Application Center. Additionally, a brief document detailing 23 wetlands has been prepared, and we are pleased to announce that the draft notification of 3 wetlands, that is Yaral Part, Uttara Part and Vaithau Phumnom pathway, have been officially published in the e-Gazette of Manipur and will be notified shortly. To enhance accessibility, we have developed an online dashboard that provides real-time data on the wetland in our state. Furthermore, integrated management plan is being executed for 5 specific wetlands under the National Plan for Conservation of Aquatic Ecosystem since 2021, and we are proud to report the achievement with the following outcomes. So we have 3,190 meters of wetland boundaries fenced. We have done plantation in around 100 hectare of land. We have removed around 77,000 cubic meters of silts and beets. Bird census, good indicator Mamagi lay atop me to Atobo Jews in Labor. They don't know the upper I don't know the bar, she quite a indicator in high with some type of propaganda. I do 2021, they have a bus census, wallet explore Amidi Quiggy, IPCN and a Quiggy Timmo was asking whether some Viraga, experts in the bus census from Satrapin equation. Matamra Quig Hamutamra. But उसे लिस्टिंग में सहूँ में 2021-22 दरम्यान कोई रिपोर्ट हुई है मतलब उसे मुकल त्राते में है recently कोई हंड्रेड हाउ की जनवरी दा कोई सीम सजेस्ट होके कोई जनवरी की तांत्रिक पंटापन दे तो की बनी अदर तो वो कांदा Puntland Lake Development Organization PLDO na Loktak Development Authority LDM adi Manipur lenga ki Directorate of Environment and Climate Change ki tengbang galoina na World Wetlands Day gi thorong asi Kaksing District ki tokpasing da leiba tokpasing Primary School da pangthokre thorom adu da thabak da gi potharaba Kumbi College Kumbi gi Principal Kumam Zugeshwar na athoiba mithung PLDO gi President Oinam Bikram na thorom apu amadi Tokpaching High School gi Assistant Teacher Salam Khogendro na akhanaba mithuk oina saruk yakhi loinana Wetland and Traditional Knowledge Celebrating Cultural Heritage haiba theme da pangthokiba thorom adugi athoiba mithung oikiba Kumam Zugeshwar na hai Puntland Padasi kannana bokhona bada ekoi khudingma ke asoba thodang lai hariba Padasi gi phazarba masak kaya mangsilakliba si mipainingai ama oiribani maramaduna Padasi Ramsar site ama ohenna ba mari leina balenga ki loisangda taksin bagi tangai fadaba leire haina sumahakna phungdokhi Manipur ki Hana Chief Minister N. Biren Singh na Parliament ki budget session na puthoki ba Union budget listing ani kuntaret asina awang nokpok Bharat State Singda startup IT ga mari leina bathabak sing amadi naha singda yamna sauna kana ba piba ngamlagani haina phungdokre loinana Congress na di budget asi Manipur da matam sangna crisis thokli ba asina thaiduna thamle haina maral siri N. Biren Singh na mahaki ex thagalakpa Post Amada Prime Minister Narendra Modi amasung Union Finance Minister Nirmala Sitharaman gi lising makhada puthokliba Union Budget lising ani kuntaret asena India gi oina IT chauna mai pakpa purakpa ngamdagani haire Khumang chausinna asan ba mityeng galoina puthokiba Union Budget asina startup singda anauba khudong saba sing piragani amadi IT ga mari leinaba thabak thorum singda hena khumang chausin bangam lagani amadi North East ki hai sing laba naha sing chauna kana ba piba ngamlagani haire budget asina India ki achauba manglan haibadi anauba digital economy ama sagatpa ngamlagani budget asina masak thokna paksana agriculture sector miyamda thamliba asina afaba makhalgi pothok sing puthokpa ngambaga loinana lawmi singi income hengathan basu ngamlagani haire Amaromda Manipur Pradesh Congress Committee ki President Kaisa Mega Sandrana Union Budget listing ani kuntaruk kuntaret asida Manipur da matam sangna humanitarian amasung security crisis thokli basing asina thaiduna thamli haina phungdokli
बजेट लिसिंग अनि कुंतरुक्ति पुथोखरे अदुबु दिल्ली नदी मणिपुर चाही अहुम मपुंग फारकदौरबा इरांग असिना मियोय लिसिंग कया डिस्प्लेस ओइदुना लैरे मियोय चा कया सीखरे अदुगा इमुंग लिसिंग कया अमना मयुम मयुमदा हंजिन्नबा वाना होनदुना लैरे हाइना महांगना एक्स थागतपा पोस्ट अमदा फोंदोरकले माके पोस्ट अदुदा मखा तारादुना पुथोकलिबा यूनियन बजेट असिदा मणिपुर की ओइना प्रपोज तौखिबा पीस अमसुंग रिकंसिलिएशन फंड सिंग रिफ्लेक्ट तौदे स्टेट असिगी ओइना लुपा क्रोर लिसिंग तरानिथोय हापले हाइना लाउथोकलिबा असि मणिपुर की राजा सिंगना हाईवे सिंगदा चटपा याद्रबा कारनसिदा करी कानगनी कंसर्न ओइना सिक्योरिटी की मोहत सिनबा यारोय हाईवे सिंगना तंगदु लैताबगी हंजिलकपगी मोहत सिनबा यारोय महाकना हाई मणिपुरना हौजिक दरकार ओइरिबा से जस्टिस अमसुंग शांति हंजिलकनबा क्लियर ओइबा लंबी अमा सेमबा अदुनी हाइखी उखरुल डिस्ट्रिक्ट की हुंगपुंग संसक फुंगहोन संसक खुलेन अमसुंग हाथा खुलसिंगी खुंजा सिंगना उखरुल डिस्ट्रिक्ट की नेशनल हाईवे चनीगा अनीदा लंबी पाकथोकपगी लम कक्पीख्रगा कंपेंसेशन सिंग पिथोकतबगी मायोक्ता था असिगी मरीदगिना तरुक फावा पुंग हुंपुद्रा निथोयगी इम्फाल उखरुल लंबी ब्लॉकेट तवरगनी हाई खुंजा सिंगना फोंदोरकपगी मतुंगिना हिरमसिगा मरी लैनना लंबी पाक कक्पदा सोखन खरबा लंबी की कंपेंसेशन सिंग खुंजा सिंगना उखरुल डिस्ट्रिक्ट की डेप्यूटी कमिश्नर दममांग था जनवरी की तांग 19 दा हौजिक पाइखलिबा नेशनल हाईवे चनीगा अनी लंबी पाकथोकपगी थबक असी खुंजा सिंगी लमगी कंपेंसेशन पीद्रिबा फावबा लंबी पाकथोकपगी थबक लेबहन्नबा रिप्रेजेंटेशन पिसिनखिबा लैख्रे नेशनल हाईवे चनीगा अनी की लंबी पाकथोकपगी थबक असी उखरुल डिस्ट्रिक्ट के फिन्स कॉर्नर दगी सोइथर जंक्शन फावबा लिसिंग अनि तरानिपान दगी हौखिबनी अदुगा हौजिक फावबा लोइसिन्दना थम्बिरी हाइरिबा नेशनल हाईवे असी उखरुल लैरिबा खुंजा सिंगी लाइफलाइन अमनी लंबी असिद इमरजेंसी मेडिकल सर्विस कमर्स एजुकेशन अमदी अतै मरुओइबा पोसै पुथोक पुसिन तौबा लंबी अमनी लंबी असी पाकथोकपगी लैंड इक्विजिशन तौबा लोइख्रबसु लंबी की कंपेंसेशन सिंग हौजिक फावबा पिथोकपिदना थमली हाइना मराल सिरी मणिपुर यूनिवर्सिटी की वीसी ने रिक्रूटमेंट प्रोसेस तमोंग तादबा अमदि लनाई की ओइबा थौंग कया लेपतना सथरकले हाइदुना केएसए ना बीसी की ऑफिस सोलोन सिनख्रे ngasi nungthil pung 12 ga minute kunlom chatpa matamda kanglaipak students association KSA gi thaumin singna manipur university ki VC gi office adu solon sinkhibani BC na mawong maril tadaba kaya chatharakpa MUSC lekha tahan badana tana asoiba sing semdok naba KSA na kaya khairabasu thausadabadagi मधुगी मायोक्ता अहान बखोंथांग ओइना बीसी की ऑफिस सोलोन सिनखिबनी हाइरी मसिगी मतुंग तारकपदा हेना कन्म खोंजंग लाकनी हाइना केएसए की माइकैदगी कन्म वफम थमलकली मतिक ज्यादा बिजी बम 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 हौजिक मणिपुर की बीसी ओरिबा नौरेम लोकेंद्रोना अखोगी मसागी बीसी ऑफिस असु मसागी मरनाई ऑफिस की टाइप तोंग तौबा अदगी अखोगी ह्यूमन रिसोर्सेस अमा ओइरिबा अखोगी मणिपुर यूनिवर्सिटी सु समोन अमोट पकयान पिक थलबा यूनिवर्सिटी म ओइलपा मसिद नतना अखोगी इंस्टिट्यूट पोस्ट तौबा तमदा मसाना इंस्टिट्यूट पोस्ट तौबा तमदा नियम काइबा अदगी एमयू दे लैबा अखोगी अमोट बचलबा मयाम अदगी हौजिक ngरang nahan रिक्रूटमेंट तौगिबा रिक्रूटमेंट प्रोसेस तौग्रबा एग्जामिनेशन तौग्रबा नंतिसिंग पोस्टिंग की थबुसिंग असु विजिटर ने अखोगी एसेंट तौदबिदा सीआर अप्रूव तौदबिदा हेक्ता बाइबल लिपि हाइजलगे हेक्ते रिक्रूटमेंट प्रोसेस तौसन बासिगुम फत्रबा कया से मणिपुर यूनिवर्सिटी की लैबा बीसी ओइरिबा नौरेम लोकेंद्रो से खुद लौथोकदमनी मा लौथोकि पौदा केसेना अखोई खोंग सोन हल्लो हाइबो हम थमजग Let them alive haiba thimda Tarit Suba Widows Day celebration nisingani kuntaruk Widows and Orphan Resource Development Trust Ward na sinduna ngasi moirang singai lampakta pangthokre hairiba thoramadu da moirang college political science ki former head of department yungkhaiba modhu ward ki president ningthaujam gunindro ward ki founder member waikhom ongbi bijaya sanatombi oriental english school kumbi ki founder nongmaitam santa kumar खा थिनुंगई ग्राम पंचायत की प्रधान निंगथौजम रामानंदा अमदी फुबाला ग्राम पंचायत की प्रधान निंगथौजम रंजित नाथोब मिथुंगलन सिंगवन सरुक याखी
थौरम अदुदा वार्ड की फाउंडर मेंबर वाइखोम बिजयाना मपुरोइबा काइनख्रबिसिंगी याइफनबा अमदि हिंबगी थाक वांखटनबा पाइखटलिबा थौरांगसिंगी मतंगदा वा ngang मियामदा खंगनखिबगा लोइनना विडो लिस्टिंग अहुमदा नाट की फी खुदोल तमदुना पुगनिंग थौगटखे अमदि वार्ड की स्टाफ सिंगबु मखोइगी कथोकपगा लोइनना मपुरोइबा काइनख्रबिसिंगी याइफनबगी थबक कया पाइखटपदा चोकथबा नाइदना मथौ पांगथोकलिबा सिंगबु इकाई खुमनबसु उठखि थौरम अदुदा मोइरांग कॉलेज की पॉलिटिकल साइंस की फॉर्मर HOD डॉक्टर युंखाइबा मोधुना हाइखिबदा मपुरोइबा काइनरबि नुपिसिंगना मपुरोइबा लेखिद्रे हाइदुना पुंगनिंग हंथरोइदबनी अमदि मचासिंगिदमक खल्लगा हिंगदबनी मरुओइना मालेम असिदा लैरिबा मपुरोइबा काइनख्रबिसिंगना योगपा मसा कया अमा मसक नाइबा मियोइ ओइखिबना अयाम्बा ओइरिबनी मसिगी मरुओइबा मरमदि मचाओइबा सिंगबु मी ओइदबा यादे हाइना अवाबा खांगलगा सेमलखिबनी लोइनना बैंक अकाउंट दा सेल यामना यावबा लनथुम लैबा खक्तना असेंगबा लन नते मचाबु अफबा मी अममम ओइनबा सेंबा हाइबा सिदगी हेनबा असेंगबा इरन लैते हाइनसु महाकना फोंदोखि लुखाबीदमक तोखगदोब नते इचागीदमक बान कनगदबनी खाइदगी मामा मापा ओबिसिंगी मापा हाइजररोय मामा ओबिसिंगी दानसिबु करिनो कनागबा लुखाबी पैसा यामना पाइबा लुखाबी लेरिमनी अदुगबा लुखाबी सिंगो मागी बैंक अकाउंट दा लेबा पैसा फुरागा लगिमी अदु लन गोब्रादो नते अफबा मसादो मामा ओबिसिंग असेंबा लनदिबा मरमदुना कुंटीना मसाबु लन सेमन मरम मरकादा महाभारत लान ngamkhibagum adongi nakutta leiba nang yokchariba nasado nangi lukhabi obegi pukchel pikthabado somda ka thokraga bating leiba thongna leibi tawbugam bi mama ama oire harga cha yokdo adu khakana punsi asemu pakum oigani Gas Conservation Fortnight Saksam Lisingani Kunmanga Kuntaru ki Thorong si Hongnobi Matongina Manipur College da Hongdokre Laibaka Sidalaiba Muikiana Sinariba Petroleum ki Potok Singbo Hai Singna Amadi Tungkoina Sana Hanna Haiduna Chat Hanna Haiduna Miambu Wakal Tahanna ki Thorong Kaya Pangtoka Doriba Saksham Sibo Hongdopagi Thoranga Mari Lainana State Asigi CF and PD ki Director Karam Bonona Haikibada Laibaka Sida Sizinariba Petroleum Amadi Kolgi Potok Singasi Loiba Naiba Posak Sing Oibana Maram Oiraga Ngasigi Mirol na Sizinariba Sang Asida Makata na Sizinaduna Lairabadi Gas Amadi Oilgi Oina Sahi Yankai Humfu Amadi Kolgi Oina Sahi Humpudradagi Samarom Sizinarabadi Punamak Loi Kragani Haibayai Maramaduna Laibaga Sida Hingminariba Mipung Kutingmak na Hariba Loiba Naiba Potok Singasibu Sizinaba Patamda Lik Namadi Hai Sing na Sizinaba Matok Tai Loinana Potok Singasigi Mohut Mahusadagi Pangba Loiba Naidaba Resources Sing Asibu Sizinaba Matam Oirakli Amadi India Si Malengi Oina Yengluba Matamda Oil Amadi Gas Ki Potok Sizinabada USA Amadi China Gi Matangda Lairibani Hariba Sisu Sahi Kharagi Matungdadi Indiana Khwaidagi Oil Amadi Gas Sizinabagi Chang Wangna Lairakpa Yai Hainasu Thazanare Amadi Miyam na mayok na riba climate change ki awaba singasi busu hanta hannabagi damak miyam punamaka petroleum ki potok singasi yariba makai sizinaba leplasi haiba wafam sing fongdokhi अकोई पेट्रोलियम की पोट गैस सिगसी अकोइना हंदर सिनरगदी असाई पोल्यूशन की लेवल से हंदरतना अकोई कन से क्लाइमेट चेंज अमा मदा अकोइना पीरिबा चैथेग सिसु हंदरतोइब अदुगा असाई कार्बन मोनोऑक्साइड कार्बन इमिशन तौरगा अकोई मखन मखल की हेल्थ हजार्ड लेबा प्रॉब्लम लेबा सिंग सिसु हंदरदोरिबनी अदुना अकोइना असाई एंगल मैम हम सिदगी पुसलकांदा मिनिस्ट्री ऑफ पेट्रोलियम एंड नेचुरल गैस ना सिंबीरगा मागी मखादा लेबो ऑयल कंपनी सिंगसदा सुमाइना सक्सम मसी निथिजना पांथोगा अकोई ऑल स्टेक होल्डर्स यूथ सिंग स्टूडेंट्स सिंग अदुगा डिफरेंट सेक्शंस ऑफ द पीपल दा सी खंगल लगा इंपॉर्टेंस ऑफ कंजर्वेशन ऑफ ऑयल एंड गैस सी दरकार लेबदी हाइना तौरगा मयामदा मास होइना अवेयरनेस पीबगी सिगुबा ड्राइव से यामना मरु ओइबा दुगुबा मेसेज पीबा फोर्टनाइटनी
Government Polytechnic ta lairiba awat pakaya asibu menkhatnaba haiduna Manipur gi governor da haijakraba matong guest lecture kunmathoi amadi atai awat pasing menkhatpirak pagidama Polytechnic asigi students union gi maikati gi governor gi mafanda thakarba phongdorakle Manipur Press Club ta ngasi phongkhiba pawgi mifam amada Government Polytechnic Students Union gi mihudama oiriba Okram Yaifabina haikibada college asigi awat pasing asigi matangda Manipur gi governor gi mafamda haijakraba matung college asigi awaba sing asibu awat pa guest lecture kunmathoi amadi atai awat pa sing mention biduna class ningthina pangthokpa ngamlakpa asi union asigi maikai digi aduki matik nungai ba fawi loinana higher technical detection commissioner kanna hotnabadagi ngasigi phibam asi yorakhibari amadi lamdam asigi leiriba media singnusu paw matam sana phongbiduna phibam asi ohelakpadasu yamna sauna mateng pangbirakibani haiba yai maruoina hoje polytechnic asigi grade 3 amadi 4 asisu haptana bamaram oiraga college asida practical session pangthokpa matamda pangthokpa ngamdana leirakli maramaduna athubam matamda mari leinaba singna mityeng sangbiduna leihoriba awatpa sing asibu sumenkhatbinaba hainasu mahakna appeal tawki governor raga najaba matamda grade 3 and 4 gizu hajagi bane do grade 3 ga 4 ga laktabra si laktabana maram moiraga akoi gi left kumba di tawdri grade 3 4 manung ji yawna maram moiraga left adagi instructor highway singa se leitabana maram moiraga practical amata tawjadri huju phawbagi di aduna yaraga di haiba singse atho matamda masise ka happy na ba miyeng singsingjari United States ta headquarter oiba Global Cultural Media and Digital Promotion Company amu oiraba Future Booksy Technology FBT na wangoi da laiba Iboton Memorial Academy IMA gi mahiroi singda ngasi tongan ba stationery items sing yenthokre hariba wangoi da laiba school asigi campus ta pangthokpa thauram aduda IMA gi founder chairman W Jadumani principal SR Shah amadi FBT company gi mihut Longjam Babies na yauna maru oiba mioi kana sarokya ki thoromaduga mari leinana FPT company gi mihut Longjam Babies na phungdokhibada malem gi laiba kunthal da branch lairiba FPT haiba company asina India da mioi lakh manga hinbada thabak piba ngambagi mathakta company asigi charity program gi makhada mioi lakh kaya da su mateng pangkhre amadi Manipur gi oina su ngasigi thoromasiga anirak subani loinana relief camp ta leiba angang singda tongan ba polam kaya mateng pangkhiba kya lekhi amadi makha tanasu state asigi tongan ba mafam singda thoramasi sathakhigani haikhi loinana IMA school gi mahairu singda tengbang polam pirakpa asigi damak school authority gi maikai dagi su company bu thakatpa phongdokhi companies ki makha jida employment opportunities myam phange mi yauraga aduda sunatana magi charity kaya amasu taw charity kuthang tawbajina India si khoigi Manipur da natana India ga tawbun pham singsu myam tawe ba charity tawbaji adan Manipur jida ano boy bagi pak tawnadri adu si akhoi school imai school wangoi jida tawba charity asina ani su boy deni han boina khoigi samurogi relief camp da han boin December thada tawkhre adu mupung phana tawki aduna ngasi gi charity su jo khoina mupung phana tawgani haina thajai aduga khoigi aina haijaru bada school gi maikai dagi khoigi founder and chairman oiba khoigi sir wahangam jadumanina amasung madam principal yabira khoigi damangta aina yamna harau phongdokchari FVT maikai dagi staff khuding makna wakhal lon amadi founder na pamjaba migi mateng pangba leita laira mateng pangba unemployed oiriba naharon singsi employment piba asisina economic Manipur gi economic sigi backbone ama oirakadoini haibado yamna chanaba oina khoina chanaba ama pibagi akhoina masi yazabani tawbada yamna wakhalon si pami hena akhoina hena tawningi masi atopa lam Denver hairiba Colorado gi US ki county do adudagi hawdorakpani oiba taraga su ngasigi hauraiba khoigi imagi satra singsina tungda moina tawningbagi sugumba FBT gumba sugumba NGO haibadi sugumba program mayam asigi moigi wakhalonda santorakaga migi mateng pangningba laibak sigi leita lairabu khangaga economic pu kamaina boost tawni haibagi wakhanji moida automatically engineer trigger tawrakpa pa asigi pandamsi akoina khanghanjaningi aduna ngasi akoina FBTC akoigi school da hana karino na satra singda khanganba oja sing gyan taminarba laiba staff singsi loina gyan taminaraga angang singda koina lesson nungti gi takpa matamna mokhoi da sigi kindness
AI technology hai singba economic kamaina boost tawgani aina migi mateng kamai ka pangani laibak kamaina phagadhangani haibase masigi wakhalon se khoina hapchage takchage haibagi ngasi khoina support tawraga FBT ki program ngasi sinjaban Seren Care SSC Wangkhaini Them Pukri Mapal Mandi Friday Chuhing Konung Mamangani na Khusam Naduna Takun Tarahumde Suba Cancer Warrior Support ki Thauramamangasi Manipur Press Club ki Lokta Khol da Pangthokre Thauramadu Manung Sanna Friday Suhing na Tha Taru Khuting ki Cancer ga Sagon Naraba Mioi Singi Mafam da Sel gi Mateng Pituna Lakpagum Masisu Mioi Ohum gi Mafam da Sel gi Mateng Pituna kai Khumna Basut ki Hariba Thauramadu da retired IAS RK Nimai Seren Care की फाउंडर आरके लेनिन कक्सिंग खुनौ कॉलेज के असिस्टेंट प्रोफेसर डॉक्टर ओ सरिता आकाशवाणी इम्फाल की प्रोग्राम एग्जीक्यूटिव नोंथोंबम रोमा फ्राइडे चुहिंग के फाउंडर लोंगजम लोकेंद्रो मदी आकाशवाणी इम्फाल की प्रोग्राम एग्जीक्यूटिव रायचंद्र सिंगथाम ना मथंग सितना मरुएब मिथुंगलेन सिंगोइना सरुक याखी ngasi थौरम अदुगा मरी लैनना फ्राइडे चुहिंग के फाउंडर लोंगजम लोकेंद्रो ना हाइखिबदा कैंसर लाइनागा सागोनदुना लैरिबा कयाना लायेंगनबा सेल थुंगी फिबम फत्तना लैरक्लिबा सिंगसिगिदमा फ्राइडे सुहिंग ना ngasi फावबा अंगंबा मतेंग पांगदुना लाक्लिबनी हाइरिबा फ्राइडे सुहिंग फ्राइडे नुमित खुदिंग के सुहिंग सुमदुना योलबा मतुंग मदुदगी फंगलकपा सेनफम खरा दुना था तरुक तरुक पुनसिलबा मतुंग कैंसर लाइनाना नारबा मियोइसिंगदा पीदुना लाक्ली मरुओइना कैंसर लाइनाना नादुना एखोय मयामबु थादोक्तुना सतख्रबी लायोय ख्रबी ओइनाम निंगो लोंगजम ओंगबी आसालताबु निंगसिंगबा ओइना महाकना हिंदिङैदा कैंसर लाइना नारबा मियोइसिंगदा मतेंग पांगबा पामजरंबा अदुबु थबक्तो ओइनो ओंथोक्तुना ngasi asi मियोय अहुमदा अंगंबा खुदोल पोट पीदुना मतेंग पांगबनी हाइनसु महाकना फोंदोखी tang ani simaru oina ngasidi lairamlen da tin khabi aigi loinabi oina mingolni longjom ongbi asalata maksi 2013 da colon cancer na rehega 2016 bawba Mumbai gi Tata Memorial Hospital da yam kanna yam wana hariba leina si layengki adubu sogi nongdam dagi ma 13 dagi layengaga 16 da maksi sogi khuya tanki aduna mana leiringai matamda khoi lairaba oibanina sengi awaba Mumbai da sorok da railway station da sorok matai da pesa loina loi khibadagi pesa ni raga layengi phoba khanki matamde da khoi ani gi sa sipi ba atombadi sumnagi sahi ani mama gi khumlang khaina diba matam oi aduna yamna waba tanja da layeng na khoi ni na wakmo khanagi hayeng aikoina layeng boloiraga hakchang pharaga migi toliba pesa sing boloiraga thabak suraga cancer ga sagon adana legiba wa khraba mi sing stida angamba mateng khadi pangsen hainagi ngasi Imphal East ki manung sana leiriba Unaco School Janungdagi Multipurpose Hall da Unaco Group na sinduna numit nini subna pangthorakpa idukon lisingani kuntaruk haina mingthonba tongan ba school yangkai henbiri mahairoi lisingamaga samnga romna saruk yaduna pangthokiba conference asi ngasi loisinkhre tongan ba mafam mani da pangthokiba loisinbagi thoramaduda mahairoi singe talent show quiz competition essay writing story writing amadi drawing competition singba kaya su pangthoki loisinbagi thoranga mari lainana Unaco group ki chairman amadi managing director and irabantana phongdorakpada ngase pangthokliba thoramasi tongan ba school singi mairoi singe talent uthoknaba amadi mairoi singe marakta hena phaba mari ama thamba ngamna pangthokpani haikhe loinana mairoi amana mai pakke harabadi afaba ai hainabi thamba amadi matam ngakna chat mathoktai haina su phongdokhi ngasi khone pangthok seribasi akoi idukon 2026 aiji masi education conclave ni khoi manipur da laiba tonga school map na participate tawba 105 students and participate tawi adu lona school yang kai hen badagi sat ching lai maro education conclave chi kai no de angang am tonga talent map lai tana tara debate ta quiz da adegi music da dance man lai ba tonga talent map expose tawna ba amaga connect tawna ba my talent map group tawna ba adugumba in the satha program tawni koi edukon 2026 Aina Thinkraba Lalhuluk Manga Kangleipak Communist Party KCP
Kanglai Yawol Kanbalup KYKL People's Revolutionary Party of Kanglai Park Progressive Pripak Progressive Amadi Koireng Nanusingba United National Liberation Front UNLF Koireng Group Hairiba Alliance Group of 5 Z5 na Alliance asigi Annual Financial Assistant oina lupa lakh amaga makhai gi senpham pikhalaktabadagi oil pump ani thong lonhankhre hairi Z5 ki Finance Committee gi Joint Statement namagi matung inna Annual Financial Assistance sing pikhalaktabadagi thong lonhankraba oil pump sing adudi Kaksing District ki Wangbal da leiba Sorojini Oil Pump amasung Bisnupur District ki Moirang Thana Lekai da leiba MS Elidas Fuel Station ni hairiba oil pump ani asi ngarangdagi hauna thong lonhankhibani hairi Joint Statement na sinama khataraduna MS Elidas Fuel Station na bomb pokhai hankiba adu makoina pangthokhibani hariba oil pump asigi proprietor na Annual Financial Assistant oina lupa lakh ama makhai pirak namba khangankhibada Revolutionary Movement asi fongna challenge tawrakhibani hairi ahanba warning oina sahi asigi hokhiba January gi Nipan da MS Elidas Fuel Station na bomb thamjinduna athingba thamkibani adubu Manipur Petroleum Dealers Fraternity MPDF na Z5 da thingba si handokpina ba haijarakpadagi handokhibani hairi Manipur State asida lakhiba Rashtriya Swayam Seva Sangha RSS ki luchingba singna Thangwaiban Assembly Constituency gi Khuyathong Imphal da leiba Thangwaiban Kendra Development Organization takdona chalaiba Free Residential School da laktuna Mahiroi Singha wari sanakhre Manipur State ta lakhiba RSS ki luchingba singadudi Parak Abhyankar Akhil Bharatiya Seva Pramukh RSS amasung Rajesh Deskar Seva Pramukh RSS Assam Khetrani Makhoina hairiba Free Residential School asigi Mahiroi Singha unaduna Mahai Masing Tambagi lamda wari sanakhi una khongsat aduda Saikhom Raju Singh Seva Pramukh Manipur Prant Wahengbam Rorki San Singh Imphal Bibak Sahat Prachar Pramukh amasung Thoksom Gunajit Singh Pracharak of Imphal Zilla Singh Susaruk Yakhi RSS ki luchingba Singh aduna hariba school asigi Mahiroi Singha wari sanaduna makoigi Mahai Masing Tamba Delhi routine amadi chawkhat thaurangi matangda khanakhi Tungda RSS ki luchingba sing aduna Mahiroi Singda Mahi Tambada pungning changduna discipline amadi afaba character sing semgatuna Tungda mai pakna mohnagadabani haina pauta kaya piramkhi Tungda RSS ki luchingba sing aduna takdo amasung kendra sigi MLA khumuksam Joy Kisan ga honaduna sigumna Free Residential School lama lingkhatuna Mahiroi kya da lemna larik taba phanghanbagi damak thagapa phungdokhi tharomadu da MLA Joy Kisan masamak yauduna magna ngamba Makai school asigi awarapa sing yengsingani amadi afaba facility sing thamduna Mahiroi sing mahi tamangani haina phongdokhi Chandigarh Lawn Tennis Association ki senior NIS coach oiramba Karan Golmaina sahi yangkhaini thoina manung matam sadana laikhidabada Manipur Tennis Association matana awaba phongdorakle matagi serolamana hai laikhidraba Karan Golmai Manipur da natana mapalamgi state singna afaba tennis sanaroi kaya puthoklamba mioi amani mahakna khangaudana laikhidaba si state asigi tennis player ama Mangkibagumbani Association asina laikhidrabagi imung manung singi awabada saruk yabaga loinana laikhidrabagi thawai namapugi khuyada ingna signa leiba oirasanu haina phongdokhi Malemna sakhanglaba fashion designer Robert Nauremna host oiduna Fashion Tourism 2026 Sendra Moirangda leiba LDA complex da Manipur gi top topa handloom amasung textile gilaiteng singaloina nalamdam asigi tourism potential sing masak takre Manipur gi miyamna maruoiba tourist destination amu oiriba Moirangi Sendra da pangthokpa event aduda Robert Nauremna phongdokhibada tourism asi fashion ga punna satpa darkar oi masina state asigi traditional craftsmanship amasung contemporary creativity gi malemda masak takpada laihangani event adu indigenous culture ga loinana Manipur asi fashion center oina fagolaglibani haibadu uthokpani fashion show aduda tongan state singdagi lakpa nupa model nifu romna saruk yaduna national fashion map ta Manipur asi mafam chauna kali haiba uthokpaga loinana Manipur asi creative talent sing leiba
fashion ki potential hub haibadu suni takhi hausi sanabagi paung lobirasi All Manipur Polo Association Tourism Department ka kusam naraga taret laksoba International Women's Polo Tournament Imphal gi mapakang jaibung haina khangnariba sanabungda mapanlam gi team ani Zambia amade South Africa loinana India gi team ani India IPA amadi India team Manipur na saruk yaduna haukiba January 19 dagi hauraga satharakpa tournament ki champion India team B Manipur na oikre runners up na haukiba Taruk suba edition ki champion team oiriba South Africa na oikre tournament asigi ngasi sanaki final match ta India team B Manipur na panjel nipan tareta South Africa bu maithiba piduna champion trophy gi mapu oiba ngamkhibani match asi mai paktuna champion oikraba Manipur gi panjel sing adu TS Tannana panjel ahum KS Daventi amadi Veronica na panjel ani loinana M Bizenti na panjel ama sanba ngamkhi runners up takraba South Africa gi panjel tareta du Spice Krishnana panjil ahum Claire Bridge na panjil ama amadi Granjena panjil ama chankhi tournament solution bagi thoromda Lieutenant General Dr. Konsam Himalaya retired Director of Census Chitra Fisheries ki Commissioner Aisrosita YAS ki Secretary and Praveen Transport ki Director KS Daina amadi Ampa gi President Dr. Konsam Sarachandrana Athoiba mithunglen oiduna mai paklaba team sing amadi saruk yakiba team sing gi sanaroi singda samlaba khudol piduna ikai khumnakhi All Manipur Football Association sinduna Lamlong Thongkhong Artificial Turf Ground na team tarana saruk yaraga group ani khaiduna satharakliba under 19 Women's Football Tournament ki ngasi sanangkiba match samada YWC Thambal Khongna ESU Wangkhai Bugol ani sinoda maithiba pikre match asigi mai pakraba YWC Thambal Khonggi goal ani du Ronika amadi linthoina mathang sitna match ki minute ni fomadi humpudra mathoi chatpada chanki tournament asigi ngasi sanangkiba topa match da FC Imphal Mayai Koibina ICS Ireng Banbu Goal tara taret amada maithiba pikhi All Ziribam Sports Association AJS and Senduna Ziribam Higher Secondary School gi sanabungda mamang tha January gi tang 19 dagi hauduna satharakliba kunsuba thoksom Radhamani Memorial Senior Football Tournament lisingani kunmanga kunturuk ki ngasi sanakiba preliminary league round da Sunrise Club Kadam Talana Oriental Club Babu Parabu goal ahum amada maithiba pikre ngasi sanakiba match atuda Amazing Pamaina center referee Aziz Heather amadi Sahaja Hamalna assistant referee oikibaga loinana Iqbal the reserve referee oiduna match atubu conduct tawki hariba Sunrise Club Kadam Tala amadi Oriental Club Babu Para ani na sanakiba match adugi ahanba half mamangda Sunrise Club Kadam Tala gi sanaroi case angambana taret suba minute goal ama sanki amadi Oriental Club Babu Para gi sanaroi rakipna Kuntrama pansuba minute goal ama sanduna half mamangda goal ama mamsanaduna draw kibaga loinana half matungda Sunrise Club Kadam Talagi sanaroi case angamba amadi ke Leninna yankai manga suba minute amadi humpu manga suba minute ta goal ama mamsanduna apiba matamda Sunrise Club Kadam Talana Oriental Club Babu Parabu goal ahum amada maithiba pikhi loinana tournament asigi makha satrak poina hayang nuthel pung ani taba matamda LFC ga Sonapur GPS ga sanagani hairi Losilakpada maruiba pau amuka na pisari. Ngasi nungkil pangthok kani tauramba Delhi ki nifam hayong pangthok lagani hai kamana khalakpa party leader ta NDA MLA singna amatta oina sobat kani hairi. Lainga ka suspension of operation sanadi balal holuk singna popi thaduna leire suspension of operation ki sabsaba status miyamda khangalu haina
Indigenous Peoples Forum Manipur Governor the Cherol Pisinkhre. Wetlands and Traditional Knowledge Celebrating Cultural Heritage haiba thimda state ki thakta World Wetland Day ki thorom pangthokre. Budget reform asina Northeast ki startup sing sauna mai pakalagani haina ex Chief Minister na phongdorakle Congress na de budget asina Manipur ki crisis asibu nanthidun thamle haina maral siri. Amadi lamgi compensation sing pithok tabagi mayok ta tha sigi tang mari dagi na taruk fawba Imphal ukhul lambi da pung humpudra nithogi blockade satharagani haini. ISCOM News na pizabang asino magyoy pa Manipuri pao matanga sa loy jare mining tabiri ba singmo mo kana khurum jari.